Ngasi ayuk Tengnoupal District ki manung chanba Saibol khul manakta shak-khangdaba khulai matik chana paiba singa Tengnoupal headquarters tamna lakba shuba Assam Rifles C company gi convoy amaga thoknakhre Hairi tongan ba source singdagi pressna fangba pawmagi matungina ngasi ayuk pung 8:13 khare helakpa duaida Saibol khuldagi Tengnoupal tamna lakba shuba Assam Rifles ki convoy amaga shak-khangdaba singaduga thengnabadagi thoknakhibani Hairi shak-khangdaba singaduna ching mathaktagi nongmai round Chamanga ki mathakta Assam Rifles convoy adu tamna kapsin ki maduda Assam Rifles ki Casper gari singda nongmai maru chanirom pan ki Hairi Assam Rifles ki maike digi suakan mamongda kud handuna kamna ki Casper gari oiba maramna Assam Rifles ki maike da thoidokpa asogapan misiminati yauki de Hairi Ngasi Assam Rifles ka Khut thoknakhibadu Revolutionary People's Front RPF ki lanmi sangluf PLA ki Akhannaba Kangbu amaga thokibani haina front asina thadurokpa cherolamana Hairi Lona Tinkraba Lalhauluf Revolutionary People's Front ki Assistant Secretary Publicity Bangkim Nakudek piduna thadurokpa cherolamana hai Ngasi ayuk pung 9 rom tabaduaida moredagi kilometer 10 rom chalaga leiba Tengnoupal District ki Narum amasung Saibol khun ani ki marakta PLA ki Akhannaba Kangbu amaga Assam Rifles ka thoknakhre thoknaba aduda Assam Rifles ki mioi khara sokhan ki PLA ki Akhannaba Kangbu asina kangluk khudingmak nungsi chanana ingna chingna khundaminaramba haujingna yengnaba Indiana kangluf amaga nungsinadana yengthina hanaba shiliba thausilna nakpak tabadagi khana chainaba thokpadagi Landre Nakhibana maram oiraga khuntak lansibagi masak oiraba moreda chatpa yengsin khongcharamagi lambida Assam Rifles ki Kangbu thengnabadagi khut thoknakhi Hairi ngasidi moreda India gi loilam mara chetsin hananaba matamga chunaraba technology kya yauraba ki location points samgatuna morea se mayang lanmina pungkoi koisilaba yomduna leiba mafam amani Masida khundaminariba mioi khara asibu nungsi chanana leimina hanbagi mahutta amada tong sinduna nakpak tana handuna hana sunahali loilam laingak mara chesin hanbada kaglumasel yengthina hanba asi makhoi gi khulai amani RPF amasung masigi lanmi sangluf PLA na iramdamda khundaminariba ichini naw singi marakta yeknaba Indiana khaibung tanaba siliba thausil thaurangbu mamu yaithekduna kanglup khudingmak nungsi chanana khunda hanba haibasi tawfodrabat ithaudangni haina cherolasina makhatari